Mangak Kansinnaba Amadi, Mana Panghinnaba SHEL Chaba Phamnaiba Shing Akanba Cheirak Piragani HAINA, Lona THINGKHRABA LALHOULUP KANGLEIPAK Communist Party KCP Pwg, MARXIST Center Ge Central Media Coordinator Secretary, LENIN MEITEI THADORAKPA CHEROL AMANA KANGHALLAKLI. CHEROL asina hai haukiba December kunda leibak miyam khangna Agriculture Department amusung Manipuri State Power Distribution Company Limited ki makok thongba official anida makoi na taukiba aranba sing chupthok chanaba tanja ama pibaga loinana lup asida changjaraktuna wakhal taminanaba khangankhraба so mana kansinnaduna leiba ase apangba misak singna tawgadaba thongni Nongaibung Rasbari dagi Agriculture Department ki Executive Engineer oiba Nongthombam Munindro Apokpa Nongthombam Siamo amasung mahakka chetminariba singna PMKSY scheme gi tangkak kayada kaitharakiba crore taruk makhairong gi senfam beneficiary sing da yahondana sayen ngayen naduna lakliba asi matam sangatle masana tawjakiba sing adu yajaduna wakhal taminanaba kayarak hana party na hairabaso thawoidana leirakpan lakpana Mafam matam yengdana Akanba Cheirak Piragani. Amaromda Power Department da Under Secretary Oiramba Sheikh Abdul Hakim na matam adugi MSPD SHEL ge makok thongba sing amade haingangdagi ibem chakobi nupi amaga manaraga Power Department da thabak pigani haiduna namthak tawraga miyoi chahum romdagi lupa crore amaga lakh 30 rom longsinke Hiram asiga mari leinana masagi maral yajaduna lup asida changjaraknaba amade victim sing dagi laushilluba sanfam sing masada handokhinaba khanghallaba so lupki wafam asi thawoidabana makoiso mafam matam yengdana khut tharagani lup asina hangjilakliba khongthang asida lamdam asigi ima ibel singna mateng pangbiyu amade makoibu cheirak pirakpada makoida sogatpa panba maong da wakat mifamna chingba tathabigan haina so cherol asina makatana phongdorokle